Manipur News ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ UKNAꯅ KNOKNAꯒꯤ ꯗꯤꯄꯨꯇꯤ CNC ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦ 3, 2019ꯗꯒꯤ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯛꯂꯤꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯍꯟꯗꯣꯛꯈ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯄꯨꯟꯅꯁꯨ ꯑꯌꯥꯕ ꯊꯝꯅꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNA-KNOꯒꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯊꯥꯡꯕꯣꯏ ꯍꯥꯎꯀꯤꯞꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯗꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯌꯨꯖꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ KNO-KNA ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPA-ꯇ ꯌꯥꯎꯗꯕ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯀꯗꯔꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯗꯤꯄꯨꯇꯤ CNC ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ 2 ꯌꯥꯎꯅ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯏꯟꯃꯦꯟ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯔꯛꯇꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯅꯕ ꯍꯣꯠꯅꯖꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯇ ꯅꯠꯇꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯨ ꯌꯥꯎꯈꯤꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯣꯡꯒꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕ ꯁꯨꯒꯅꯨ ꯄꯥꯡꯒꯜ ꯂꯩꯀꯥꯏꯗꯒꯤ ꯑꯉꯣꯝ ꯑꯖꯤꯠ ꯀꯧꯕ ꯏꯟꯃꯦꯟ ꯑꯃ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯅꯥꯔꯛꯄꯗꯒꯤ ꯀꯛꯆꯤꯡꯒꯤ CHCꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯃꯤꯇꯤꯅ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯅꯨꯃꯤꯠ 30ꯅꯤꯃꯨꯛ ꯂꯥꯏꯀꯠꯅꯔꯝꯂꯒ ꯃꯇꯨꯡꯗ ꯂꯥꯏꯑꯣꯡ ꯈꯪꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯣꯝ ꯑꯖꯤꯠ ꯆꯍꯤ 52 ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯚꯝ ꯐꯠꯇꯕꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯨ ꯂꯥꯟ ꯃꯅꯨꯡꯗ ꯉꯛꯀꯤ ꯁꯔꯨꯛꯇ ꯃꯩꯅ ꯆꯥꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯒꯪꯒꯥ ꯆꯍꯤ 18, ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯍꯤ 3, ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯆꯍꯤ 3 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯀꯛꯆꯤꯡꯒꯤ ꯀꯣꯡꯒꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯃꯦꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯖꯤꯠꯀꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯈꯤꯗꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯈꯔꯗꯤ ꯄꯤꯕꯤꯔꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯗꯦ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ, ꯁꯦꯠ ꯆꯥꯅꯕ ꯐꯤꯔꯣꯜ, ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯁꯦꯜ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯄꯤꯔꯛꯄ, ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯨꯄꯥ 4,000-5,000 ꯈꯛ ꯄꯤꯔꯛꯄꯅꯗꯤ ꯃꯍꯥꯛꯄꯨ ꯀꯟꯅꯅ ꯍꯣꯠꯅꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯁꯦꯜꯐꯤ ꯂꯧꯔꯤꯉꯩꯗ ꯏꯁꯤꯡꯅ ꯆꯦꯟꯊꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯁꯦꯜꯐꯤ ꯂꯧꯔꯤꯉꯩ ꯃꯅꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯜꯂꯕ ꯁꯥꯐꯨꯒꯤ ꯏꯁꯤꯡ ꯏꯆꯦꯜ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 9 ꯏꯁꯤꯡꯅ ꯆꯦꯟꯊꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯇꯨꯔꯦꯜꯗ ꯁꯦꯜꯐꯤ ꯂꯧꯔꯤꯉꯩꯗ ꯏꯁꯤꯡꯅ ꯃꯤꯑꯣꯏ 9 ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯣꯏꯕꯅ ꯍꯧꯖꯤক ꯐꯥꯎꯕ ꯃꯤꯑꯣꯏ 9 ꯑꯗꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯉꯥꯡ 13 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 32 ꯔꯣꯝ ꯁꯤꯈꯤꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯔꯣꯚꯔꯅ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯐꯪꯕ ꯉꯝꯈꯤꯕꯗꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥꯅꯕ ꯃꯪꯂꯛꯈꯤꯕ ꯃꯪꯂꯥꯟ ꯊꯨꯡꯂꯕ ꯌꯥꯅ ꯂꯩꯔꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯔꯣꯚꯔꯅ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯐꯪꯕ ꯉꯝꯈꯤꯕꯗꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥꯅꯕ ꯃꯪꯂꯛꯈꯤꯕ ꯃꯪꯂꯥꯟ ꯊꯨꯡꯂꯕ ꯌꯥꯅ ꯂꯩꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯁꯥꯅ ꯊꯥꯈꯤꯕ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯔꯣꯚꯔꯅ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯀꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯔꯣꯚꯔꯅ ꯊꯥꯔꯛꯈꯤꯕ ꯗꯇꯥ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯥꯁꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯧꯅꯥ ꯄꯤꯕ ꯍꯥꯏꯕꯗꯨ ꯂꯩꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯥꯁꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯁꯣꯛ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯃꯤ ꯊꯥꯗꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯔꯣꯚꯔꯅ ꯊꯥꯗꯣꯔꯛꯈꯤꯕ ꯗꯇꯥ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯏꯔꯤꯛ ꯀꯌꯥ ꯎꯕ ꯐꯪꯈꯤ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯏꯔꯤꯛꯁꯤꯡ ꯑꯗꯨ ꯀꯦꯜꯁꯤꯌꯝ ꯁꯜꯐꯦꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯎꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯃꯗ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯗꯦꯖꯥꯔꯠ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯔꯣꯚꯔꯅ ꯊꯥꯔꯛꯂꯤꯕ ꯗꯇꯥ ꯑꯁꯤꯗ ꯀꯨꯞꯊꯅ ꯌꯦꯡꯂꯨꯕꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯑꯊꯨꯕ ꯃꯇꯝꯗ ꯃꯤ ꯊꯥꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕꯒꯤ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯁꯣꯛ 2009ꯗ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛꯇ ꯊꯥꯈꯤꯕ ꯆꯟꯗ꯭ꯔꯌꯥꯟ-1 ꯃꯤꯁꯟꯗꯁꯨ ꯊꯥ
ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯐꯪꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯅꯥꯁꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯔꯁ, ꯊꯥ ꯂꯩꯕꯥꯛ ꯈꯛꯇꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯨꯄꯤꯇꯔꯒꯤ ꯊꯥ, ꯌꯨꯔꯦꯄꯥ ꯑꯃꯗꯤ ꯁꯦꯇꯔꯟꯒꯤ ꯊꯥ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯟꯁꯦꯂꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯎꯟ ꯑꯃꯗꯤ ꯏꯁꯤꯡꯅꯆꯤꯡꯕꯒꯤ ꯁꯔꯨꯛ ꯐꯪꯕ ꯉꯝꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯄꯂꯦꯟꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯨꯔꯦ, ꯀꯩꯗꯧꯉꯩ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯧꯔꯥꯡ ꯁꯨꯕ ꯉꯝꯂꯛꯀꯅꯤ? ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯂꯦꯟ ꯂꯧꯔꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯥꯡ ꯁꯨꯔꯤꯉꯩ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯑꯦꯁ ꯋꯥꯖꯥꯡ ꯈꯨꯜꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯑꯃ ꯀꯥꯞꯊꯔꯛꯄꯗꯒꯤ ꯂꯧꯔꯥꯡ ꯁꯨꯔꯝꯕ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯄꯂꯦꯟ ꯂꯧꯔꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯇ꯭ꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯈꯣꯏꯕ ꯑꯃꯗꯤ ꯂꯧꯔꯥꯡ ꯁꯨꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯧꯐꯝ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯦꯁ ꯋꯥꯖꯥꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯜꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯁꯨꯔꯝꯕ ꯂꯧꯃꯤꯁꯤꯡ ꯆꯦꯟꯈꯠꯅꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯂꯦꯟꯒꯤ ꯃꯤꯌꯥꯝꯁꯨ ꯃꯤꯄꯥꯏꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ 12 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯈꯪꯍꯧꯗꯅ ꯀꯥꯞꯊꯔꯛꯈꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯞꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯦꯁ ꯋꯥꯖꯥꯡ ꯈꯨꯜꯗ ꯅꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯅꯣꯡꯃꯩ ꯁꯦꯡꯕꯗꯒꯤ ꯁꯣꯏꯕꯗꯒꯤ ꯀꯥꯞꯊꯔꯛꯈꯤꯕꯅꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯂꯦꯟꯒꯤ ꯂꯧꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯊꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯧꯔꯥꯡ ꯁꯨꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯔꯁꯅꯦꯜ ꯔꯨꯜ ꯃꯅꯨꯡꯗ MLAꯁꯤꯡꯅ ꯗꯤꯚꯦꯂꯞꯃꯦꯟ ꯋꯥꯔꯛ ꯇꯧꯍꯟꯕꯗ ꯑꯌꯥꯕ ꯄꯤꯔꯤꯕ ꯔꯨꯜꯒꯤ ꯋꯥꯡꯃꯗꯅꯤ ꯑꯣꯖꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ MLA 70ꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ MLA 59ꯒꯤꯗꯃꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯣꯏꯅ MLA ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯥꯈ 50,000ꯒꯤ ꯁꯦꯟꯐꯝ, ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 19,50,000 ꯁꯦꯡꯁꯟ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯂꯣ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯂꯕ ꯑꯣꯖꯣꯏꯅ ꯊꯥ ꯑꯁꯤꯒꯤ 28ꯇ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯊꯧꯑꯣꯡ ꯑꯁꯤ ꯔꯤꯚꯤꯌꯨ ꯇꯧꯕꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯆꯦꯔꯣꯜ ꯑꯃ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯑꯣꯖꯣꯅ ꯍꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 353ꯒꯤ ꯃꯈꯥꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯆꯠꯅꯍꯜꯂꯤꯉꯩ ꯃꯅꯨꯡꯗ MLAꯁꯤꯡꯅ ꯗꯤꯚꯦꯂꯞꯃꯦꯟꯠ ꯋꯥꯔꯛꯁꯤꯡ ꯇꯧꯅꯕ ꯑꯌꯥꯕ ꯄꯤꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯤꯠꯌꯦꯡꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯒꯚꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯑꯥꯔꯇꯤꯀꯜ 353ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯅꯨꯡꯗ MLAꯁꯤꯡꯅ ꯒꯚꯔꯅꯦꯟꯁꯀꯤ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯂꯨꯄꯥ ꯂꯤꯁꯤꯡ 50,000ꯒꯤ ꯁꯦꯟꯐꯝ ꯄꯤꯔꯤꯕꯁꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯤꯈꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯔꯤꯚꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫